Khunai Masakangnaba Lairik Ningthina Tamsi Haiba Hiramda Pangal Students Organization PSO Manipur na Sinduna Lisang Sitna Chattharakpa Academic Campaign gi Kem ki Sarukama Oina Ngasi Imphal West ki Fabakchau da Laiba Fabakchau High School Government ta Pangthokkhre Muslim Students Singi Apex Body ama oiriba PSO Manipur na Sinduna Pangthokhiba Academic Campaign aduda Taragi Chaisugi Chairman Senior Advocate Khaidem Mani DM College of Science DDU Center for Kausalgi former Director Dr. Rahizuddin Sheikh Fabakchau High School Government ki Headmaster in Charge MD Abdul Samad Amadi PSO Manipur gi President Farid Bogi Mayumna Presidium Member Sing Oina Sarukya Ki Taragi Chaisugi Chairman Senior Advocate Khaidem Manina Fongdokhibada Hauziki Mahairoi Naharol Sing asina tungidi yumbirel oirakadawribani maramasina aikhoigi khunai asida jati furup kaya laiminarakli amadi aikhoi masen nungsi chanana laiminarai aikhoigi marakta kari chayetnaba laiba karamba matamda kokchung sinai marakta nungsi chanana laiminarakliba aikhoi masen amaga wakhal taminadabadagi yengthinarakliba kaya asi maram khangdokpa aikhoi masen mamangda karamba fibamda laiminarai hauziki fibam karino tungda kari oirakani haiba khunairol asi masak khangdoknabagi damakta aikhoi mahai masing ningthina tamba mathautai Pangal Students Organization PSO na khunai masak khangnaba lairik ningthina tamsi haiba campaign ama haudokliba asi yamna tangai fadaba amani amadi yamna thagatningai ni haiki campaign adugi nungi warol pibada PSO Manipur gi Finance Secretary Yumkhaibam Asgar na hai imalaibak pu mayek sengna khanglaba khaktada nationalism sagatpa ngamgadawribani adubu ngasi gi miraibak khaktagi puwari tamduna isagi puwari buna nathaiduna thamli masimakna aikhoi isana isabu hanthana yengjaba amadi nationalism amadi patriotism gi wakhal sagatpa ngamhandabagi machak oirakli pumna magasi India government ki suppressive policy amani haibada haimanba thokloi asigumba mabuk sengdaba India government ki policy asibu nam khaiduna aikhoi isana isagi liklam thijaduna mahai tamba tangai fade mahai tamliba naha singdagi imalaibak pu nungsibagi ihul adu fauhanba tangai fade nakal amaramda mahai masing tamliba mahairoi kaya irang asina maram oiraga relief camp singda changjafam lauduna lairi loinana awaba chaitheng kaya mayoknaduna career manglabasu India government na usinadana laiba ngamli lamdamasigi miyoi singamadi yamna likna fangba mahai tambagi maram asibu manghanduna generation asi tungda halakpagi fibamda laklaba fauba usinadana laithokpa ngamba laingakpa singda thajaba thambagi mahutta aikhoigi mathau taba potsakadu munduna laubagi tanja adu yaure maramasina kanglon chumna matamga chunaba mahai tambagi mawong mathau tai loinana khunai masak khangnaba aikhoi lairik ningthina tamba mathau tai haiki ngasigi campaign adugi sarugama oina PSO Manipur na mahairoi singda study material kaya sukhudol tamki khunai ge masak khangnaba lairik tamsi hai sikarino sigi campaign nu chatharipse aikhoi na chauraga namu chasi sisi sigi chauraga moigi tumi mundi oredawri maraduna aikhoi khunai chida jati puru kaya leminari aikhoi gi masin marta karam chena bodaiba karam lai eraga kochungsin naba aikhoi nusin na leminarapa amidege hona adu karam haina alakta kai bokpa amoga mata lenchina ba bhap tamada ba lawli ba mayam se masi aikhoi chakam haina hore paro aikhoi khunai si karino पांच कुमांग करी तोगरे अदु करी तोरनी हौजुक करी तोरी तुंग करी तोरना पति तोगनी हाय बंगाम से एक खनी न बापन मुदी मुता कुमार सिखन रब होना बता एक तंबु चंग